Manipurda PR Leingak Lakhraba Matung Security Force na Arambaigi Mathakta Chatharakpa Operation Kankhatlakli. State asida PR Leingak Lakhraba Matung Security Force na Arambai Tengolgi Mathakta Chatharakpa Operation hena Kankhatlakli. PR Leingaki matam asida CBI amasung tongan-tongan ba security agency singna Arambai Tengolgi fighting commander yauna miyoi nifugi mathakta phagatkhrai. Central Security Force ki makok thongbo official amana Deccan Herald Paukse da phongdokhibada Manipurda Santi Hanjelaknaba chahi asigi February thada President rule thamkraba matung Security Force na Arambai Tengolgi Mathakta Chatharakpa Operation ki chang asi hena kansilakle. Arambai Tengol asi kuki amasung state administration ga hagthengnana ungkhanabagi thabaksingda hagthengnana senai haibagi maral sire. Arambai Tengolgi fighting commander Asem Kanana si hana police constable ama oirambadagi konadi rival leader ama oirakibane. Loina na sahi asigi June thada tongan ba crime kaya da senabadagi CBI na phagatkhibane. Faraba Arambaigi kangbu sing asi ransom, abduction amasung killing ki case kaya da senabagi mathakta police amasung atai security singda attack tawbagi thogdok singda senai haire. State asida president rule laktringai gi matamdadi Arambai Tengolgi mayokta thabak tawba haibasi aruba ma oiramkhibane. Minister amasung MLA singna fawba makhoi sing adu fawbada khut thingjilamkhibane. Mitai nupi sing nasu makhoi sing adu ngak senduna thambaga loinana makhoi gi mathakta action laukhana ba honabada security force ka fawba ungkhanabagi thogdok kaya thokhe. Adubu haujikti Arambai Tengol yauna military group singi members singi mathakta tapna crackdown tawbagi thabak asi chathare. Masiga chap manana kuki community gi nongmai paiba miyoi sing dasu action laukhatbaga loinana khulai sing leptana phagatle hauki balaibak pokpa numitasu chahi asigi June 9 da Bisnupurda Sathakiba ban manungda police officer ama yauna police personnel singda khut tharakhiba Arambai Tengolgi miyoi taruk phagathiba laire. Faraba miyoi sing adu Imphal West amasung Bisnupur district tagi ngakta ne. Makhoi sing adu chahi 19 dagi 19 phawbugi manungda laibane. Arambai Tengol asi haukiba chahi 2020 da socio cultural organization ama oina mitai gi culture asibu ngak senaba amasung preserve tawnabagi pandamda safonglakhibane. Adumakpu haukiba chahi gi 2023 gi May da thokiba mitai amasung kuki ani gi marakta thokiba ungkhanakibagi thogdoktuna security force tagi khulai lut tawba amasung khulai sing adubu kuki singi mathakta sizinakibagi thogdok singda chenai. Senior security official amana phongdokhibada Arambai Tengolgi member asi mitai youth kaya induct tawduna lising yangkhai gi mathakta leibaga loinana makhoida arm training fawba pi group asina mitai singna namna taba tampaki tongan ba mafam singda control room fawba hange. 2024 की जनवरी थादा मिtai MLA कुंथ्रागा तरेट अमसुंग MP अने इम्फाल की कंगलादा कौदुना कुकी सिंगी मायोक्ते एक्शन लौनबा वासक चेरोल फावबा साइन तहनखि हाइना तोंगान बा मराल कया सिरे. अमरोमदना PR लैख्रबा मतुंग चाही असिगी मार्च 12 इम्फाल ईस्ट पांबैना लुसिंगबा UNLF की कांगबु अमगा खना सैनबगी थौदोक अमदा अरामबाई तेंगोलगी मियोय अनि फाखे. एप्रिल 19 दना असमगी कासार डिस्ट्रिक्ट तगी मियोय अमा फाबगा मरी लेनना Arambai Tengolgi miyoi ani fakhe. June 9 da Arambai Tengolgi military chief Asem Kanan CBI na arms smuggling da senabagi damak phagathe. June 10 taretana mitai pangal community gi differently able person ama phaba masung hatpaga mari lainana Arambai Tengolgi miyoi taruk fakhre haire.